Hello ma'am, ngasi aise video macha amakak namningdana namjarakpane. Aigi sakse ma'am ignore tawbiyu ko. Aise nahangai operation depoli tawubagi hawalakta ngairi aduiduna yadre. Mai mitka de salak sar. Ngasi je aise check up chasaruibu ko isagi. Lugi check up charuba sidaida aise aigi husband gi Father's Day ju magi birthday su pulapna aise naba isa ngamdaba matang tasanggidana kaygumbi amta mai tawbiba ngamhawdebako layda aina nungaitaba sum aingona sum nungaijadaba kak sum phawba tawde ade hababudi leiteko manasu pamjade sumain tawbase ado do eraga su aina sum kaygumba makak magi tawbiningba leibadudayda masije taja charingai sidana check up chatlubadudayda aije magi yamna mana yamna ngakkadaba haitare mana yam ngakkadaba gift amakak aina leijareeba mama yam yamba poti natte adu eraga su engo khoi leijadaba khoidadi sura sajaba khoidadi yam yam haiba tar pot tudi kaino haibado mayam mangonda pirakanda yengminarase manasu yam akani na khale yam su excited oigani yam su haraugani potse akhoigi imungje mana loinamak salaibane haiba tare akhoi samna harabada mana loinamak pubani mana suraga mana pesa talaga nupa am oibagi masa nupa ama oibagi mapa am oibagi responsibility se fajana lawe haiba tar ai husband se mabu pangjabadi aisu aigi oinandi laibok yam phabane na khanjai adudaida magi ne habadi ngasi bawda ma masana karigumbi imta leisanba tungsanba habado kaino tawjade masagi ne bu haradi aigi ne habu haradi natra imungi ne bu haradi monda pamu bu kaisu leite ma hendo pathopa mak ngamdraga su magi ngamjaba sangda haita mana sujaba namjaba dugi matung ina adudaida aina su magi damata karigumba khatang di tawbining ba haitare magi apamba je hainaba leidana nupa ama masa ama habase magi aningba apamba pumba loinamak akhoi side amada thamgraga aigi nupigi aigi isagi aigi imungi na mangda hana thammena hainidana adu ubanina aina su magi dream je yamna mangphawna hanjaning ba haitar mani yam pamjaba posa amakak lei ado ai yam ta kaino tawba makti ngamdre aisu abadi aisu yam kana kaino tawba pesa thokpa mi makti nattaba yam tangba makti ngamdre aisu aigi ngamjaba capacity da haitar aina leiba aina ngamgani khanba changdu daidani aina si tawjaraga leijara iba potse do mayam potudi karino habadudi hore mangonda pirakanda mayam pulap yengminarasiko mayam Jadi ai tumina phone je tumina nebako aina lawjari ba se bit camera se ma ngang sak pizari aina ngamdrabanina mapa amagi mama amagi thudang pulap mane mana tawi ba se buji ma chang akanda kai reaction leige do yengminarasiko maya ai surprise gift lo sala thamgre ba buji ma chang pa ngai minarasiko Wah, jangan sakit dulu. Nang guli cara ba? Cara ya. Fare itu dah. Saya kemana? Jangan tahu. Nah, cakes. Kayak nang jai ba? Iya. Apa di sini? Jawab. Mau masih pedo aja. Juga mau uang enggak? Ani boleh ya. Kayaknya. Kau deh. Tay di sana. Kulaming. Taraming kulay ba? Tay di pa. Kaya di ba? Yengo asengba sengdabra yengo mayam ma reaction yengminajiko pamung jidi ignore tawbiro ai nabanina Sibu asem. Ya. Nate phagini migini tawruno Ini. tawruno migini mi kay phawe Mangdi. yam tang badi ngamdre dubu ai pro max ka do lay bining baneba ko Pro Max kan sih ya, Pak. lara masani na khoi de na paksaida lara masa hebi ade Aku jadi ni. Mina iPhone hai ni do. Aku jadi ni dia. Sina han ni. haijal le nang Seng bini kai noi paisa kana pai dikana. Antu jadi sina han ni as. Mulaw ni. Ha? Oh, charge. kay phawge reaction masam tadi upira mundana Sigi han ni pai je do.
ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯑꯗꯨꯅꯦ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐ ꯇꯧꯕ ꯍꯥꯏꯗꯣ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐꯁꯦ ꯃꯪꯒ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯃꯤꯅ ꯑꯩꯈꯣꯏ ꯐꯃꯨꯡꯁꯦ ꯎꯕꯗ ꯅꯣꯛꯅꯔꯛꯑꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯪꯒꯤ ꯋꯥꯕꯨ ꯃꯌꯥꯝ ꯑꯩ ꯅꯥꯕꯩꯅꯤꯀꯣ ꯁꯤꯗꯤ ꯍꯔꯥꯎꯕ꯭ꯔꯥ ꯍꯔꯥꯎꯋꯦ ꯌꯥꯝ ꯍꯥ ꯍꯔꯥꯎꯋꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯀꯣꯡꯕꯤꯌꯣ ꯑꯗꯨꯗꯤ ꯀꯣꯡꯕꯤꯒꯦ ꯑꯩ ꯊꯥꯎ ꯆꯥ ꯌꯥꯔꯕꯅꯦ ꯀꯣꯡꯕꯤꯒꯦ ꯑꯁ ꯑꯩꯗꯤ ꯐꯥꯒꯤꯒ ꯃꯥꯜꯂꯦꯗ ꯑꯁꯦꯡꯕ ꯍꯧꯖꯤꯛ ꯃꯪꯒ ꯃꯥꯜꯂꯦ ꯃꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤꯕ ꯈꯨꯄꯥꯛ ꯑꯝꯇꯪ ꯊꯥꯒꯦ ꯑꯁꯦꯡꯕ ꯃꯥꯟꯅꯕ ꯊꯥꯔꯛꯑꯣ ꯃꯪ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯦ ꯑꯁ ꯃꯥꯜꯂꯕ ꯃꯪꯗꯤ ꯅꯠꯇ꯭ꯔꯦꯍꯦ ꯃꯪ ꯅꯠꯇ꯭ꯔꯦ ꯑꯁ ꯌꯥꯝ ꯐꯖꯩ ꯑꯩꯗꯤ ꯁꯤꯗꯁꯨ ꯑꯝꯇ ꯉꯛꯄ꯭ꯔꯥ ꯉꯛꯑꯦ ꯉꯁꯤ ꯑꯩ ꯆꯦꯛꯑꯞ ꯅꯨꯃꯤꯠ ꯇꯥꯏꯗꯅ ꯆꯦꯛꯑꯞ ꯊꯦꯡꯉꯩꯗꯣ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯂꯧꯕꯗ ꯊꯦꯡꯉꯤꯅꯦ ꯆꯦꯛꯑꯞ ꯂꯧꯕꯗ ꯁꯤ ꯊꯦꯡꯉꯩꯔꯕ ꯑꯩꯅ ꯗꯣꯛꯇꯔ ꯂꯥꯛꯇꯦ ꯍꯥꯏꯖꯅꯕꯗꯣ ꯑꯣ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯀꯣꯜ ꯇꯧꯅ ꯑꯁ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯍꯌꯦꯡ ꯃꯨꯛꯕꯥꯡ ꯐꯖꯕ ꯑꯃ ꯇꯧ ꯌꯥꯔꯦꯅꯦ ꯃꯨꯛꯕꯥꯡꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯈꯜꯂꯛꯄ꯭ꯔꯥ ꯑꯧ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯆꯥꯛ ꯆꯥꯅ ꯇꯧꯈꯤꯒꯦ ꯆꯥꯛ ꯂꯥꯝꯃꯦ ꯑꯁ ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯁꯨ ꯂꯥꯝꯃꯦ ꯑꯩꯗꯤ ꯉꯁꯥꯏꯗꯩ ꯊꯣꯡꯉꯤꯅꯤ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯑꯉꯥꯡ ꯆꯥꯛ ꯑꯃꯨꯛ ꯄꯤꯖ ꯇꯧꯔꯤꯅꯤ ꯁꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯂꯩꯔꯦ ꯄꯤꯖꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯨꯔꯥ ꯃꯪꯒ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛꯅꯤ ꯆꯠꯇꯕꯗꯣ ꯃꯪ ꯉꯥꯛꯀꯣ ꯄꯄꯥ ꯋꯥ ꯍꯥꯏꯒꯦꯗ ꯁꯤꯁꯦ ꯃꯃꯥꯅꯅꯦ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯦꯡꯕꯒꯤ ꯄꯤꯔꯤꯔꯥ ꯈꯪꯗꯦꯕꯀꯣ ꯃꯃꯥꯅ ꯑꯩꯒꯤ ꯁꯤ ꯃꯣꯟ ꯃꯈꯥꯗ ꯊꯝ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯈꯪꯗꯦ ꯄꯄꯥ ꯅꯪ ꯆꯥꯛ ꯏꯜꯂꯤꯗꯅ ꯆꯥꯛ ꯏꯟꯕ ꯂꯣꯏꯔ ꯆꯪꯉꯛꯄ ꯇꯨꯝꯕꯗꯅꯦ ꯉꯥꯏꯈꯣ ꯄꯄꯥ ꯋꯥ ꯍꯥꯏꯒꯦꯕ ꯆꯥꯛ ꯏꯟꯕ ꯂꯣꯏꯔꯒ ꯇꯨꯝꯕ ꯄꯄꯥꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯀꯦꯅ ꯆꯪꯉꯛꯄꯗꯣ ꯑꯗꯨꯏꯗꯨꯅꯅꯦ ꯁꯤꯗ ꯂꯩ ꯂꯩꯔꯝꯃꯦ ꯃꯃꯥꯅ ꯑꯩꯒꯤ ꯒꯤꯐꯅꯦ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯀꯣꯕꯔꯗꯤ ꯄꯦꯛꯁꯤ ꯁꯨꯃꯥꯏꯅ ꯀꯥꯏꯔꯒ ꯂꯥꯛꯑꯦ ꯃꯥꯒꯤ ꯑꯁꯦꯡꯕ꯭ꯔꯥ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯝꯇ ꯍꯪꯈꯤꯁꯦ ꯑꯗꯨ ꯃꯤꯒꯤ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯑꯃꯨꯛ ꯆꯣꯞꯅꯅꯤ ꯁꯤ ꯅꯪꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯦꯠꯑꯞ ꯇꯧꯕꯗꯣ ꯍꯩꯔꯣꯏꯅ ꯑꯥꯗꯒꯤ ꯑꯟꯕꯣꯛꯁꯤꯡ ꯇꯧꯍꯜꯂꯛꯄꯅꯦ ꯁꯤꯗ ꯄꯣꯔꯛꯑꯒ ꯇꯧꯕ ꯌꯥꯏꯌꯦ ꯑꯟꯕꯣꯛꯁꯤꯡꯗꯣ ꯁꯦꯠꯑꯞ ꯇꯧꯕꯗꯣ ꯍꯩꯔꯣꯏꯅ ꯑꯥꯗ ꯇꯧꯍꯜꯂꯛꯄꯅꯦ ꯐꯤꯠꯇ ꯁꯤꯝꯗꯪ ꯍꯥꯞꯄ ꯌꯥꯔꯕꯅꯦ ꯍꯣꯏꯅꯦ ꯑꯗꯨꯅꯦꯕ ꯑꯩꯅ ꯈꯜꯂꯦꯕ ꯁꯤ ꯆꯦꯗꯤ ꯁꯦꯒꯥꯏꯔꯒ ꯂꯥꯛꯑꯦ ꯅꯪ ꯑꯍꯟꯕ꯭ꯔꯥ ꯍꯟꯗꯕ꯭ꯔꯥ ꯑꯣ ꯆꯦ ꯌꯥꯎꯕꯅꯤ ꯑꯍꯟꯕ꯭ꯔꯥ ꯍꯟꯗꯕ꯭ꯔꯥ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ ꯆꯠꯇ꯭ꯔꯕ ꯁꯤꯗꯤ ꯁꯥꯟꯅꯄꯣꯠ ꯅꯠꯇꯦ ꯁꯤꯗꯤ ꯌꯥꯝ ꯑꯇꯥꯡꯕ ꯄꯣꯠꯅꯤ ꯄꯄꯥꯕꯨ ꯃꯈꯨꯠꯅ ꯏꯖꯤꯞꯇ꯭ꯔꯣ ꯑꯝꯇꯕꯨ ꯄꯄꯥ ꯄꯥꯏꯗ꯭ꯔꯤ ꯁꯤ ꯑꯍꯥꯟꯕꯅꯤ ꯄꯨꯟꯁꯤꯒꯤ ꯈꯪꯉꯕ ꯌꯥꯝ ꯇꯣ ꯁꯤꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯐꯖꯔꯦꯍꯦ ꯁꯤꯠꯀ ꯅꯥꯜꯂꯒ ꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯍꯨꯃꯥꯡꯒ ꯀꯥꯏ ꯑꯃꯁꯦ ꯏꯆꯥꯅꯨꯄꯥꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯌꯣꯅ ꯁꯥꯎꯔꯤ ꯅꯪꯒꯤ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟ ꯄꯤꯒꯦ ꯁꯤꯅ ꯄꯄꯥꯒꯤ ꯐꯖꯩ ꯑꯣꯏꯔꯣ ꯐꯖꯩꯀꯣ ꯄꯤꯗꯣꯏ ꯅꯪꯒꯤꯁꯨ ꯄꯤꯗꯣꯏ ꯌꯥꯝ ꯐꯖꯩ ꯌꯦꯡꯕꯗ ꯁꯤ ꯅꯪꯒꯤꯅꯤ ꯏꯆꯥꯊꯣꯏꯕ ꯅꯪꯒꯤ ꯑꯣꯏꯗꯣꯏꯅꯤ ꯁꯥꯟꯅ ꯑꯁꯤ ꯍꯌꯦꯡ ꯀꯥꯏꯔꯗꯤ ꯇꯣꯛꯑꯦ ꯐꯖꯩ ꯐꯖꯅ ꯑꯁꯤꯗꯤ ꯐꯣꯟ ꯏꯁꯀ꯭ꯔꯦꯁ ꯂꯩꯈ꯭ꯔꯗꯤ ꯇꯣꯛꯑꯦ ꯃꯆꯨ ꯀꯣꯚꯔ ꯑꯣꯏꯗꯣꯏꯅꯤ ꯂꯩꯍꯧꯗꯦ ꯀꯣꯕꯔ ꯑꯃ ꯌꯥꯎꯔꯝꯃꯗꯤ ꯕꯦꯛ ꯌꯥꯎꯔꯛꯑꯗꯤ ꯀꯣꯚꯔ ꯐꯖꯩ ꯂꯩꯍꯧꯗꯦ ꯍꯥ ꯕꯦꯛ ꯀꯣꯚꯔ ꯂꯩꯍꯧꯗꯦ ꯗꯨꯀꯥꯟꯗꯕꯨ ꯕꯦꯛ ꯀꯣꯕꯔ ꯂꯩꯇꯦ ꯂꯩꯇꯦ ꯍꯥꯏꯁꯤꯕꯨ ꯐꯪꯗꯦ ꯏꯆꯥꯊꯣꯏꯕ ꯉꯥꯛꯈꯣꯃꯦ ꯕꯦꯛ ꯀꯣꯕꯔ ꯂꯩꯇꯦ ꯍꯥꯏꯁꯤꯕꯨ ꯐꯪꯗꯦ ꯑꯁ ꯂꯥꯛꯇ꯭ꯔꯤ ꯂꯣꯏꯔꯦ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯔꯛꯀꯦ ꯐꯖꯔꯗꯤ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏ ꯄꯥꯏꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯥꯏꯐꯣꯟ ꯑꯃꯒꯤ ꯃꯄꯨꯗꯤ ꯑꯣꯏ ꯐꯪꯖꯔꯦ ꯑꯗꯨꯁꯨ ꯑꯩ ꯅꯨꯄꯤꯅ ꯇꯧꯕꯤꯕ ꯅꯨꯄꯤ ꯀꯣꯏꯅꯕ ꯅꯠꯇꯦꯀꯣ ꯑꯩꯁ ꯑꯩꯒꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯑꯥꯏꯐꯣꯟ ꯑꯣꯏꯅ ꯄꯤꯕꯩ ꯋꯥꯅꯤ ꯏꯆꯥꯊꯣꯏꯕ ꯀꯥꯏꯅꯤ ꯏꯆꯥꯊꯣꯏꯕ ꯑꯗꯨ ꯀꯥꯏꯅꯤ ꯇꯥꯕ꯭ꯔꯣ ꯇꯥꯁꯤꯟꯅꯗꯕꯤꯗꯣ ꯇꯥꯏ ꯇꯧꯕ ꯍꯥꯏꯔꯣ ꯀꯤꯗꯅꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯀꯤꯗꯣ ꯑꯣꯏꯅ ꯄꯤꯕꯩ ꯋꯥꯅꯤ ꯅꯨꯄꯤ ꯀꯣꯏꯅꯕ ꯅꯠꯇꯦꯀꯣ ꯏꯁ ꯍꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯤ ꯅꯨꯄꯥꯁꯤ ꯀꯦꯁ ꯌꯥꯝ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯅꯨꯄꯥꯁꯤ ꯀꯦꯁ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯅꯣꯛꯍꯜꯂꯛꯀꯅꯣ ꯅꯪ ꯑꯗꯨꯗꯨꯅ ꯑꯩ ꯅꯨꯄꯤꯅ ꯍꯥꯏꯁꯦ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯅꯨꯄꯤꯗꯤ ꯀꯥꯏꯗꯤ ꯀꯣꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯀꯦꯁ ꯂꯩꯔꯕꯅꯤꯅ ꯋꯥ ꯌꯥꯝ ꯉꯥꯡ ꯌꯥꯗ꯭ꯔꯦꯁꯦ ꯄꯪꯅꯝꯗ ꯅꯝꯒꯅꯨ ꯆꯠꯊꯣꯏꯕ ꯁꯤ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯉꯁꯤꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯄꯤꯔꯥꯒ ꯆꯦꯜꯂꯤ ꯋꯥ ꯉꯥꯡ ꯉꯝꯗ꯭ꯔꯦ ꯍꯔꯥꯎꯃꯟꯗꯅ ꯏꯁꯥꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯨꯝ ꯄꯨꯟꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯝꯗꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯍꯣꯏ ꯏꯅꯥꯛꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗꯕꯨꯗꯤ ꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯃꯣꯏꯗꯗꯤ ꯁꯥꯟꯅꯄꯣꯠꯀꯨꯝꯕꯅꯦ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠꯀꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯇꯥꯡꯅ ꯄꯥꯏꯖꯕꯅꯤꯅꯀꯣ ꯌꯥꯝ ꯇꯥꯡꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯟꯗ ꯑꯗꯣ ꯚꯦꯂꯨ ꯌꯥꯝ ꯂꯩꯕꯗꯣ ꯑꯩꯗꯤ ꯁꯤ ꯄꯨꯔꯥ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯔꯗꯤ ꯑꯩ ꯈꯟꯁꯨ ꯈꯜꯂꯨꯗꯦꯀꯣ ꯃꯪꯗ ꯈꯟꯁꯨ ꯈꯜꯂꯨꯗꯦ ꯍꯥꯏꯗꯤ ꯅꯪ ꯄꯥꯝꯗꯤ ꯄꯥꯝꯃꯤꯗꯨꯗꯤ ꯍꯣꯏ ꯄꯥꯝꯕꯨꯗꯤ ꯄꯥꯝꯃꯒꯁꯨ ꯑꯩꯅ ꯂꯩꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯤ ꯁꯨꯝ ꯑꯩ ꯋꯥꯈꯜꯗꯀꯣ ꯑꯩ
ꯄꯥꯝꯃꯨꯖꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯦ ꯌꯥꯝꯕꯅꯤꯅ ꯑꯗꯣ ꯑꯩꯁꯨ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯅꯠꯇꯕꯅꯤꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯂꯩꯕꯗꯨꯁꯨ ꯍꯦꯛ ꯉꯝꯖꯗꯕ ꯑꯗꯨꯗꯨꯅ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟ ꯌꯥꯝ ꯇꯥꯡꯕ ꯅꯠꯇꯦꯗ ꯑꯩ ꯄꯥꯏꯖꯔꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯁꯦ ꯂꯨꯄꯥ ꯂꯤꯁꯤꯡ 13-15 ꯈꯛ ꯄꯤꯕ ꯐꯣꯟꯗ ꯑꯧ ꯑꯗ ꯌꯨꯇꯨꯕ ꯊꯥꯕꯤꯔꯛꯑꯣ ꯌꯨꯇꯨꯕ ꯌꯥꯗꯦ ꯁꯤꯝ ꯍꯥꯞꯇ꯭ꯔꯤꯕꯅꯦ ꯁꯤꯝ ꯍꯥꯞꯇ꯭ꯔꯤ ꯑꯍꯥꯟꯕꯅꯤ ꯃꯃꯥꯅ ꯉꯁꯥꯏ ꯂꯩꯔꯛꯄꯅꯤ ꯄꯄꯥꯁꯨ ꯈꯪꯗꯦ ꯃꯃꯥ ꯆꯦꯛꯑꯞ ꯆꯠꯂꯨꯕꯗꯣ ꯊꯦꯡꯉꯛꯏꯗꯣ ꯑꯗꯨꯒꯤꯅꯤ ꯄꯄꯥꯁꯨ ꯈꯪꯗꯦ ꯃꯃꯥꯅ ꯂꯩꯔꯛꯄꯅꯤ ꯑꯩꯗꯤ ꯈꯪꯗꯦꯕ ꯄꯄꯥꯗꯤ ꯉꯁꯥꯏꯗꯒꯤ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯧ ꯂꯩꯗꯅ ꯃꯃꯥꯉꯁꯥꯏ ꯆꯦꯛꯑꯞ ꯆꯠꯄꯗꯣ ꯑꯗꯨꯗ ꯂꯩꯔꯛꯄꯅꯤ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯑꯣꯏꯒꯅꯤ ꯈꯟꯗꯕ ꯄꯣꯠꯅꯤꯀꯣ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯐꯣꯟ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯤꯝ ꯄꯨꯔꯥ ꯃꯪꯒ ꯆꯞ ꯃꯥꯟꯅꯩꯅꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯕ ꯐꯣꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ nupi luna tausigo nupi luna tausi nupi na pisa piyo haitane ka pisalo aina thawak su khudingi mana piyo piyo na khaga sum piba aduna mana ꯌꯥꯝꯅ ꯄꯤꯕꯁꯨ ꯅꯠꯇꯦ yamna pibante hoy yamna pibu din nate lupa sum leidana ko adu tar so koina sum khaga pibibudo adu moidi chathomdeba yamna haina singna tungshal lemeba aduga kandi kai give up pirai si give ni ko ma'am adu yamna si ni pisi Semuanya phone iPhone bay này thì chúng ta thay đi cô, nó xí là măng này phải, măng cái này, ôi, mày am na bay này bà đúng một đi nát rồi, đi ta cái cái hay đừng, iPhone ni kayo nadusa. si jo iPhone này, cái mà mấy bạn xem nghe mày am, đi mày am, nó xí cái gì này, cái tao rồi cái mày am, mà tăng size đó, lôi xa lại, mà thằng gì một bằng đông thằng nào xem mày am, Adi iPhone lagi. đi mày am xí cái iPhone này cáp vào cái một bằng đi iPhone này cáp vào cái đúng không? Resolution 등 이해는 세모 거면 아도 맴 아이나 한가이 무방제 방방 타가 한데 티카 latlew ko latpaje ai pije kanoda na lai re bo jose na lai ba he jibudi phare khara ado kan to magi GB gold beta do kan to nung lai dan lokthok pagi ne operation to gi khopagi question chen na khara kan to adu na matam su ka kan to drew ko adu na video ka nang bangam re na hangai di mana loi thong thak to wi ra ai ne sa ba khatane ba ma loi sem bi ra ga ai ne sa ba khatane ado hojikna adu umado ayu thawak to kan to ni na ngam drew ko adu na mem mana ba farani duga kan to kan da ma sei di video je sanga ya thakal pangam no hona ra mem ado ngasi jam nwai nga ai pra happy day ta nga hidi adu na mem ngasi dem tan halo sin da ge matang gi video dong thena ko mem ado support to bi mo like subscribe comment tap tap sam bi mo bye bye